UKNA အဟုံဖာရီ suspension of operation တုံနဘဒရောက်ဒဘ UKNA ဂေ Army Security Transport လေဘယုံဒငရန်နမီဒန်အထင်ဘဒ Assam Rifles စီကောင်ကွန် operation စတဘဒလူအစီမြေအဟုံဖာရီဟဲဒီParame Humadu Tator Kadabani Haiduna Masing Yamlava Kuki Napina Passing the police station the Tomjanduna protest of Cray AR Pari Hadame Hum Adugi Mumming Mata Amasung Kari Pampai have the Huzik Pawi in a Taktopalay tree. Kuki the Mateng Panganu in Pui, Liang May, Rongway Amasung Zomi, Puruki Muation Kuki, Puruki Muation the Mateng Panglam Batolabadi, Yaknabu in Logani, Hana, Working Committee ZTC Manipuna Tator Zero Amanapunctorally, Zero Lasina High, Hosik Manipur, Oidi Pyong asi yenglaga kuki da mateng pangbosing nagagi mayok talebani logani hairiba mesing adugi matakta JTC Manipur na matik sab excel lokat kani hairi lenga na kuki military crackdown togodabani maira paibi coordinating committee on Manipur integrity kokomegi miyeng makhada Impal East direct khul maira paibi KB Kumuda Women's Welfare Association Khongwan Tangkhul Sanau Longs Sanu apono maira paibi lupsing na sindunga KB lamlong hum phangwi de miyangi asobo wakat khongjang Sathakre wakat khongjang adu saruk yakibasing na hai Manipur lenga na lamhenba kuki narco militancy gi mathakta military crackdown sathadrima kai state asida ing tapa hanjalak loi hai ki wakat mi phom adu de yellow missing muthatnaba India gi policy khodak telepu census tawdringe ethubuda NRC update togodabani haibna singba miyamna kholaw kya lawki miyamgi mi phom adu da KB tare kholgi akoibda leiba tongan phoru kanglup kya na saruk yaki Lina ko komigi make degi Naure Mahendra amasung M joina singba wangangloi oina saruk yaki wangangloi singna su hojik lepa ki lurabali mipibam asida phoru kanglup punamakna punsanaduna seminar ba phongtokhi Thaban District Employment Exchange tami yeng sangbi na appeal torli thabak thiriba na ha singda tongan ma department sing thabak sangna na honawada Thabal District Employees Exchange ta samnadagi post amadagi hena apply towa yahandabadagi thong mi kiya na penda ba phongtorli ballot oiriba registration card paira naharul sing tongan ma department sing da koriba thabak sangna na honawada Thabal Employment Exchange na post amadagi hena apply towa yaro hena khanglakibani Excise Department gi thabak ko matamda thowong asimak sathari hauji Manipur Pollution Control Board ki pham kharak lawgadoriba asigi matangsu post amadagi hena apply tahon khide haina wakalakli mioi kherana wakalakwadagi matugina Impal West amadi atei district sing qualify oiraba candidate sing na Excise Department amadi Manipur Pollution Control Board ki tongan pham sing apply tawbo ya halabasu akarana Thaban district khagda thabak phangjiba naharul sing tething ama piribasi mari leinaba authority na kanba mieng sangbiu hairi Economic Blockade Concernaba MACCA na warep lokre United Naga Council Kokibek Economic Blockade ki khongjang Makhan Area Sip Chairman Association na warep lokre Association asigi convener amasung secretary thadro pochel amalahai Namdinglong Community Hall ngasi MACCA Core Committee gi emergency meeting ama pangthokibole na maruiba warep taruk lawri haiba warep sing adudi UNC gi Economic Blockade Council hanbagaloy na Naga People's Organization na Chinarapa thabak thoram sing mapung phana pakatpa jun manga amasung jun tarukta Kobru Range Liangmai Women Union na lambi thingbai khongjang saksanba amasung jun tarukta Kobru Range Liangmai Women Union na sinduna sit in protest pangthokpa haibasini amaromda Sokrao Village da Konba New Haven da Assam Rifles ki temporary outpost ama sangkatpagi thong bubu katho takmanau loan amadi katho Women's Coordination Committee na punna thadoro busel amana akan ong yang da phungtorli naga taruk pha ki case Manipur lenga na NIA da Chinarambal tree Kangpokpi district ki leilon wa faida naga micham taruk me tarang de phakruga ase phawba thiba khangdana leiribasi matang da lengang na kholak pathaba kodima lariba juni panda pangthok ko de case asigi hearing the pikalana High Court of Manipur na state asig chief secretary the country Chief Justice MS Sundar amadi Justice Ahantham Bimol Singagi Division Bench amana hiram asig mai lena public interest litigations amagi hearing chatharaba matung the action taken report pikalana ba khangkibani masta sunata na Manipur lenga na case asi NI additionary high krabazu hojik phawi oina chairol amata pirak polekti haina Deputy Solicitor General of India na country Naga Lawyers Association Manipur ki President P Park
Kapaina file torokpa petition aduda advocate D Julius Liangmaina petitioner gi maikeda lepki High Court hearing chatharaba matungda pawmising unabada advocate Julius Liangmaina hai naga misam taruk phakibagi matangda apung oina action taken report ama pikhalanaba Manipur lenga ki chief secretary da court ya thang pikre chayol kya maram thiba khangdana leraklaba naga misam taruki lepam khan binaba PIL adu file tokibani me taram gi matung tarakpada phajan kraba mi taruk adu hinglibra natraga sikraba haiba kanamtana khangbangam leiri maram aduna phajan kraba mi sing adugi chap chabalangla langjin khan binaba High Court of Manipur da PIL adu file tokibani leina ke angak thoknaba laboratory da putokpa kang thadokaduri Science fiction film da tawugum Google na laboratory da putokpa kang million kuntrain thadok laga tongan ba kang na santok polena sing angak thoknaba thorang lokhat kaduri Malaria amasung dengue na singbalena santokpagi sang wangkhalakpa maramna akoibagi phimda akaiba tholoidaba mongda chemical pesticide sizinadana lena singak thoknaba thorang lokhalakpani United States Organizations Protection Agency na yengsaliba thorang asigi matangda Google na sterilize tawraba kang laba million 13 ahanbagi oina Florida amasung California thadoknaba thorang chawri ani subagi tangkakta atopa kang million 13 amaga thadokaduri hiram asigi matangda pakhalaliba research work asigi mai lena miyashina hai matam kharagi matungda malengi afam punamakta kang gi masing hathanabida pandamda akhanaba thorang ase lokalapani Wolbachia PPNT Cobo bacteria man impact holaba kang laba sing thadok laga tongan ba famda leiba kang amom singa unahanba matamda kang amom sing adu marum ko laga kokleba marum adu macha onbanga mande hairi dengue Zika virus chicken gunia amadi yellow fever na singba kang amom sing santopa ngaktani kang labadi miyebeda sikte maram aduna anoba kang million kuntrain thoi putoktuna thadok labasu miyebeda kudongthia oiroi Lena santopa kangi masing hantanaba honabada hakchang suningai oiba chemical pesticide sinabagi mahuta anoba pambai ama putoknanaba researchers singna matam kya gi mangdagi thijindra lakibani kumja solution 13 da Google na ahan moina Debug project haina khanaba thorang ama pakatlaga kang santopa tongan makal gi lena singa thoknaba honaduna lakhi project asida thabak toriba miyasingna malengi tongan wa agency singa khujamnaduna kangi masing hantanaba pambai puthoknaba honaduna lakhi World Health Organization gi report matungina sahi kudingi miyoi million chakya kang santokbulena nabadagi kudongthiba mayoknari Google's na pakhalaliba thorang asi miyoi bagi khunagi yapanaba oirabasu malengi mafam punamakta paksana chinanabagi matangdadi ayaba pi phangdri thorang asibu yaningdabasingna hai bacteria na infect toraba kang sing thadokpana ecological balance kahaladuna ingasagi khalda sound hongbal anbi yai